Ma'am, from Zeri to Nagripas Impact News ni Raj Nongthombam, Manung Hutna Saturday Night Show the Mayam Butam Lok Chering. Sige Saturday Night Show sige shows to por begitu guest asi Manipuri cinema gi amadi Manipuri music video singi yamna pamna ba actor amakhagni yamna naughty su oina uba oisu oiba haitare aduga yamna chocolate su oiba aduga yamna ka hena pamna ba maru oina koi nupi laksing da yamna pamna ba dum makhal gi yamna koi versatile oiba actor amakani. Ladies and gentlemen, boys and girls, children of all ages, please put it together for one and only one IP Khaba. Hamtada Khaba Taram Nokcheri, welcome to the show. Ado have you Maktada impactibigi Manung Huna Yangriba viewers thing the Kono Khumjari. Okay. And Moise Khaba ngasi Khaba ga sa una gitan japang se ado Khaba gi mingsa koina hek ham hek pan matam da IP Khaba. Otherwise when taja pada Khaba gi yunak si irom ne di tajare ko. Irom Khaba ne irom Khaba ani introduce torog de manam khangoi duini. IP Khaba harga di siga kai nai khangba. IP Khaba hai si kamai lakhiba mingno kitang haibi. Aigi ming asengmabudi certificate ming dadi irom prem haibne. Okay, irom prem. Khaba haisina koi yumda kauba adagi lekai da kauba ado mayamnadi khaba oina khangbiba aduga isagi certificate ming di irom prem oiba lekai gi ngangjingna aigi Facebook account nama thaina hangbagi ma kana tawgiba. Okay, ada I prem ju haining ba khaba ju dum haining ba mayam khangna ba ngang khangna IP hapsel lage IP khaba to dumai to Okay, IP Khaba si irom prem se koina khoi certificate aseng ba ming oina ngang wani digi lerak pa ming ni na sisu yohaning ba re khaba ju mayam na hena khangna ba ming am oibni ani homak se lo yohaning ba tare ne samje laga IP Khaba okay noi ming je ta bada ming jigi wahan tho hai ta ngasi phajana khange ado Khaba gi maram da khoi khara hena khangjan abgi da makta Khaba si Khaba gi life se kamaina horakhi kadai da horakhi karma imung da horakhi family gi maram da ichinau gi maram da kairu le kai maram da kitang thambi aigi laifam di thaiban sinam lekai dagini aduga ipa gi mingna irom premananda singh okay aduga ima gi mingna irom thoithoi aduga ichanupi gi mingna irom priti aduga okay ichilau ani khatani ab aiga ichanupi gi khatani okay khaban ahan oi duine aina ahan adagi aina sigi film line da changakhiba sidi 2012 ki koi loramdai sahi adagi haida adwaida okay ai isai yam pamba oi koi lekai gi lekai koi mamang lekai di oi nakti nangna re lekai thangna re blue band gi guitarist koi danau je mana khara isai gi maramda khara khangabani nai mo da isai amtang smain toroga ai ju sakning ni danau do haida mana isai je kano tobi mana sembire kano nanau ayam nanau sagol mangda isai palan bire aduga isai jendamba gi kano sida dapilu da setle aduga dapilu na isai jendambire aduda dapilu na mana haitare ne isai dagi di nang hena acting gum mane na phajai aduna nang hero gum singa tawpa adu kan ta kumbadi kem lei badi natri ba ai sagi ahamba isai ji di aina dum kumjai ba aduda magi sum view da haidare ai se dumaina actor ga oina ba chana dum mali dumaina o ai ju director gi point of view da harak pani na sidoi ro ojal lage na dan to ga tawgi bane adu huji isai ma record to mase tawgi bra dum tawre ko pula han bagi se ha me tawre release tawre record to tawre release to tawre isana su dum kumjare adu gi matung da ne ba huji director piluna harak tu se adi acting ko da hena mani na okay adu han ba record tawgi ba isi si punchigi ahan ba music video oi khibase dum oi duri bra adu da hadi isana loi kumjagi hai bani na okay aduna ahan ba oi den ahan ba se music video se kari oi den hai phetang yeklak ba na okay hai phetang yeklak ba da okay almost masi khoina thengna ki 2003 13 2013 awgalak pada ko ada je thengna ki okay adu dagi isai di sakre ahan boy na adu matung dai di director na su acting de salo hai ni acting de phadong male no jengre adu main taw adu keno di haidi isana acting is lamje hoi director dagi keno budi phange comment na budi phange feedback ama adu isagi oina accidental actor ma ni haibining brana traga intentionally actor mo oirage na adugi pungpham dagi na adugi matung dagi honaraga actor ogebra accidental actor na haibining bra kamai haibining accidental actor ne haining di pamjabudi di sai je pamjabane adu director na maina magi view do ujaba pot di
ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯩ ꯑꯗꯨꯝ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯑꯗꯒꯤ ꯏꯁꯩꯁꯤꯁꯨ ꯄꯥꯝꯖꯕꯩ ꯋꯥꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯧꯗꯕ ꯑꯣꯏꯕꯅꯤꯅ ꯏꯁꯥꯅꯁꯨ ꯑꯩ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯞꯄꯣꯔꯠꯁꯦ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯕꯥꯅ ꯁꯞꯄꯣꯔꯠꯁꯦ ꯌꯥꯝ ꯇꯧꯕꯤꯕ ꯑꯩꯉꯣꯟꯗ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯑꯣꯏꯕꯁꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯒꯤ ꯑꯃꯨꯛ ꯑꯦꯛꯇꯔꯅ ꯍꯦꯟꯅ ꯃꯥꯅ ꯇꯧꯋꯦ ꯁꯞꯄꯣꯔꯠꯁꯦ ओके अदु इसाई दो याम पामे हैबनिना लेखाई दसु खोगी ब्लू बैंड की नावबा नते ननाव ननाव लेरे ननाव का ताथुक तचिन तमनदनि इसाई से नंबर खोपल लोई तोमिनारे हारे अदुबु फॉर्मली ननाव का पुल्लगा इसाई तमिनाबा ओराइमिनाबा नत्रगा अतोप्पा कनागुमा मगा लोइनरगा इसाई से तम्मुबा ओराइबा दुम लेइब्रा इसाई थने सुम इसाई से पामगा मयांगबु से तारगा सुम ओराइजबदु ओइब्रा कमाइ तौगी ओराइबोइनदि कनोददि तौदे अदु ꯍꯣꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯒꯤꯇꯔꯒ ꯄꯥꯏꯔꯒ ꯂꯩꯄꯨꯡꯒ ꯐꯝꯃꯒ ꯈꯣꯡꯉꯒ ꯇꯧꯕꯗꯤ ꯇꯝꯃꯨꯕꯗꯤ ꯅꯠꯇꯦꯕ ꯏꯁꯥꯅ ꯇꯝꯖꯕ ꯁꯦꯜꯐ ꯂꯔꯟ ꯍꯥꯏꯇꯥꯔꯦ ꯂꯔꯅꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩ ꯇꯥꯔ ꯈꯣꯠꯂꯒ ꯁꯤ ꯑꯩ ꯁꯛꯆꯔꯗꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯈꯜ ओके तम्मदी फजना चटलगा तम्मददी ओइदब ओके अदुदी अहान ब म्यूजिक वीडियो थोलक 2013 स्वाइसिदा इसागी ओइनदी खोगी लाइक लाइसु गिलम दसु दम इमा पाबुना लाइक लाइसु सु अदम कन्न तमहन ब दम पामंगनी कमाइ तौकी अदुगी टाइमिंग दुदा अदुगी दो आई अदुगी दुदा 12 लोइरगा लेबा ओइबा अदु ग्रेजुएशन हांगबा दु ओइबा अदुगी अदुमाइन तौगिबने एरिया दुदा आइदि फंगौरबा मतम द 12 पास तौबु लोइरगा खरा मतम खरा हाइता ग्रेजुएशन की अदुमाइन काबा हौनरपै दुदा खरा फ्री फंगबा अदुगी तौबे अदु बसिगी लमजिदा संगाबनिना खरा मखैदि डिमांडिंग ओइबा हाइतारे थबा दुम चिलंगबनी चिनबनिना ngasai graduation makata na tawba dum ngambi khibra lotion birabra kamai taw lotion gi gre adum waawdi wa haidi songi ga digi kanugi do graduation ga di pura phakne ado songi di mung dumit choya da bine songi ju choya ya da bine do adum khara adum manage tawgre haida ngamna ba graduation di loi hore ओके ग्रेजुएशन ले होरे एनो जे दुबु ngasai gi like su tamba erga son su music video film na sing mo yam su yoba adu maruina akoina खाब से थेंगनजरी से म्यूजिक वीडियो दा याम थेंगनजे हाइतारे फिल्म दसु म्याम थेंगनजे अदुबु अयाम बसे हरक मतमदा मसागी हाइफतंग येंगलगा हाइबा येंगलंबा हाइबा इसागी म्यूजिक वीडियो से इसान सक्सबा इसान सुगुमजा बसे सिगी अहान बसे सिगी मतुंगदा म्यूजिक वीडियो मखाता ना मनी दुम कुंबिरमब्रा नत्रगना डायरेक्टली फिल्म दम लाक्पिखेब्रा अदुगी मतुंगदा एल्बम अमगा दुम कुमे आई अदुजु आइना से दा पिलुना नमने दसु ओके अदुगा अदुई मथंगदगी फिल्म अमा दा अजित निंगथौजागा तौरगा अदुमाइना म तौवे कोई प्रोडक्शन कंपनी कोई कनोगी ओइबा हाइदर कोई बागी ममानबना ओइबिरगा हाइदर अदुगी फिल्म जे नम्मा मंगोन हौरे अदुगी मरकसिदा आइगोंदा यावसंगी हाइदर अमु एल्बम अमा मु लाए अदुगी तो तौसले अदुगा अदुगी पेन तैबिरुसु ओइबिरा अदुदो कुम्बदगी दुम मिक्सअप तौगे दुम फिल्म का एल्बम पेन तैबिरुजे हेक थोकपदैदी अतो तोपा दुम लाक्सलकपगा फिल्म के एल्बम दुमाइना ओके पेन तैबिरुसेना इसागे लाइफ पेन तैबिरुसेना मरु ओइबा चैप्टर मा हाइगदरा करियर की परमानेंट ओइ करियर की ददी पेन तैबिरुसे आइगी करियर ददी यामना हाइदा आई मरु ओइबा म ओइने खंजै आई सिगी जांग पसिदा ओके अदुदा मतेंग पांगबिरकपा अदगी प्रोड्यूसर ओइरिबा खुराइदगिने जा मखोंगी प्रोड्यूसर ने इचे जुगी सोरी मागिसु आई अचौबा क्रेडिट पिनी अदगी दा अजित अदगी बला जेमिनेका आइगा होय क्रू अदु लोइ पिनी अदुदगी होय मोइबुदी हाना दगी सखंगा लोइ लेरमने अदु अदुदगी आइजु मयामना खतंगदी खंबिबो ओइगिदु अदुगी अइगोंदे यामना मरु ओइने खंजा लाइफ की मरु ओइबा म्यूजिक वीडियो अमो ओइग्रे हाइतारे लाइफ से इम्प्रूव तो हाइगदरा 360 डिग्री द लई खाब की लाइफ से नुवाइग्रे दु मतुंग देदी अदुबु खाबा अहान बा पुंसी की सखी बेसिंग साइ ताकपिखरे हाइपतंग येंगलंबा अदु मतुंग दसु इसे यमसु इसाना सोंग सकपिखि हाइ इसे सि याम पामना दुम हौरखिबने अदुबु डायरेक्टर ना कइना मयामना नंग एक्टिंग दना हेना चाम दंग माले हाबदगी एक्टिंग दबुति लाकपा होग्रे अदुना अखोइना खाबजु उजम मतम दसु हुजिकान हंदक से हतारे खरा तोइना फॉर द लास्ट 1 or 2 years इदा खाबसु याम तोइना इसे सतपजे खोइसम तोंगान बा प्लेटफॉर्म सिंग दम थेंगनजे को तोंगान फंक्शन सिंग प्रोग्राम सिंग दा जैसे फजना दुम सकपिरी एक्टिंग सु याम फजना म्यूजिक वीडियो दा क्वाइट प्रोबेबली
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯛꯇꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯈꯥꯕ ꯑꯗꯨꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯐꯤꯂꯝꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ರೆ ꯈꯥꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯗꯁꯨ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯃꯤ ꯊꯥꯋꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯐꯤꯜꯝ ꯑꯦꯛꯇꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯁꯦ ꯁꯤꯗꯁꯨ ꯌꯥꯝ ꯑꯦꯛꯇꯤꯚꯂꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯊꯦꯡꯅꯖꯩ ꯐꯨꯠꯕꯣꯜ ꯐꯤल्म एंड म्यूजिक वीडियो अहमसिदनी खाबना डोमिनेट तौरीसे करी हाबिनी अहमसि मनों ख्वाइदगी पामजबदी म्यूजिक न दुम ओइब्रा करी हाबिनी ख्वाइदगी पामदी इसाइदी ओइ अदुगा हुजिक अमु आइदमु एक्टर ओइना मु लैरबनिना हुजिक अनि जे दुम मानरे अदुबु आइगी अपामदुदी थादोकपुदी ngamnabnina मरक मरकता हाय अमुमुक्ति इसाइजे सएबा अइना कंपेयर गुम्बा चटपदसु अइना खरा सक्सनिंगमनेना दु मीनगी हाय हाक्तसु अइना दुम सक्सन पामुबनिना फर्स्ट लव हाय तारे पुंसी कोइ पामजरु बहान बसी म्यूजिक ना सिंगिंग न ओरबनिना तमुद्रगसु मनुगि पामजब ड्राइव टु नाय तारे इसे दुम सए हाय तारे अदुना अहानबा लाइव की म्यूजिक वीडियो दसु से सकपिगरे अदुना इसे जम पामजै हायबनिना इसे मतेम तंग हानबा लाइव की म्यूजिक वीडियो दु अदुगी इसे दु सकपिगे हायबरा अदरवाइज एनी इसे यमा सकपिबि यानि मतेम तंग सकपिरम इसे दे मगिदु कनो तवे कुइरमनिना आई मतमदुदा दि सैदो आई खोनजिना गरा कनो तौखेनिना कैसे अनौबा अमा लखत अनौबा हंदक आइना ममी थवानगी अमा आइना साखी ओके टीमगी दमता सेमबि सेसे अदुगी मयेक तो दारोमी मेटेनी बिने इसाइदुदा आइना याम सक्सनिंगिसिना अदुगी सै मयेक तुदा याम फजबा मेसेज पीबा याम यावे तिजंग काजंग दबा लम अमा सेमबा नंग अइतगी ओइबा वाखन थादोक्सी याम फजै अदु अदुई सैदो मते मोयदा सोगिबो गाम किबे यावरसु येंबिरबा याम गाफिगनी अपुनबगी फजरब सक्तम मगिदमक लेप ले खोंफम चेतना नुंसी चानब खुनाय मगिदमक अइखोइ मांगलोम द चंगसिल्ले थादोकलो नंग अइ खक्तगी ओइबा वाखलसे तिनजंग काइजंग दब खुनाय मगिदमक थादोकलो नंग अइ खक्तगी ओइबा वाखलसे तिनजंग काइजंग दब खुनाय मगिदमक लेप ले अइखोइ खुदसमनना मम्मी थवान यूनाइटेड वी स्टैंड मम्मी थवान यूनाइटेड वी स्टैंड याम फजन सकपिरे इसेसी अदुम मयाम अदुम हारम दong माले इसेसी खाबना आई सक्सगे गाना सक्सद्रसु मीना अदुम रिक्वेस्ट तोरम दong माले इसे सकपियो ने इसे फजन सकपिरी याम पामसु सक्सै हायबनिना ओके मखाताना लाक्चरबदा खैकेनोसे फिल्म की लाइन अदुगी म्यूजिक वीडियो की हौग्रे अहानबा फिल्म सिदी ngsaigi akoi ajin thaujaga targasu ama takpiki karma film no oibiki siraga si chang okay si film si kamai to ki ahan ba project si lak pa sai tare ngsaigi pena taiviru sin number borga lak poi duira si ge first project live ki ahan film phang ba si gi wari hai tare oh si kano ne aingon jita kano tongja haidi production kano company je akoi family rongi oiba akoi bagi mamanaba aina sum pamjaba khotpa ududa akoi bagi mamanaba social kawe khoi bai mamanaba je mana kano aina pamjaba khoi uda mana ma puthokpi rege da na toga haidi hai production nama akoi sadagi haujadragadi aina mu yamna theater da kai da mu tamurga akhopuju oidabanina adumaina mana tawbire aduga aina dajit aina kano tawjabane aduga dajina yam mana yamna nuaina haitare anouba mabu yamna thagat piraga mana tae yamna dum aduga film je aina mon propose to adumaina naminagi mana sumate yam pange aduga crew myam ju su loi nuaire experience ji kamai tawgi si film si han live ki film se namura loer matung sida feel tawgi base kamai tawgi release ka tor matung sida release tau loi sidadi yam nuai badi oi aidi film ama release tau ba hek loi ba nuai bje akhoi do oi haidi bot ga ka pani na akhoi kainungga wa ma dialogue ma haibdaga mayam naga khuba akhoi di am harau jaba oi ba adu hek loi ba adu hek release loi ba ai
wakhanda di adum ai honage ne adum khalle aduna pen banate aduna loi su nate ado makha ta na tum kung ge na admain di khallaga honna ba di hore e adu ode tum honna ba hokre sira si sang ai film siri tok dia ai tana khabara chetna di thamoi num de singnaraga ma changjal pa hokre adu matung dei di music video gi line lengre adigi film gi line lengre music video yam thengna je ta handak su latest tarik tareta koi release tok gi base ai nga sa isen jo hobusi kenor mane mai thak pi haidana tarik tarik hak ngasi digin mini ni mamang da ko release tok kibase adra music video yam toin release tok every month music video amman tra ani di dum kha bise thom do male hoju phaw da charang music video kyam ko thom thong male ai adu charak pa di thidre okay adum tha fu so da adumai na sum no male okay ai digi nammi ba release tok dri ba khara jo lei okay omari haita aduga keno sidi akhoi film gi project ti film huji pawda aina kungi da trauma khara helam do male aduga release tarok kadawna mari manga okay release tok da mari manga da han release tok gi manga trauma tra dum le punjal kundi dum huji bhawda khut thagre ha tare ko okay tel matam sida film trauma kun gi chang sida film si tawgrabani yam hadi yam phajana tawre ha tare film masing si yamna adugo aina swai sida yam khoina sum notice tok jabase khaba gi music video oiro film oiro srida khoi gi pairing se khaba ga pa base manipur film industry da leiba every actress hai tare khaba loi pa gra male hujik pa ba lauri se ano ba tholaga da dong garam dong male kariya bi ni anam manadi loi pa ano ba tholo pujat dum khaba ga pa ba thena je ano ba tholo pujat dum kha makhai di loi pa ai sigi chance hedi chance means every actor tungan makal gi khoi actor mayam se adi female actor mayam se mogi pamina duni hana lejaram bar gi nauna tholakpa mayam se makal mayam sum pamina gi chance phangi si khoi every khoi producer singna director singna approach tor bthai tare khaba music video om leire nang tawdi aro ha matam da khaba war juwana hadi no haiba ngam da budagi loi tawgi bo dira kamai taw si gano ai gi wakhan di adum aina su pamjare haidi sigi lamdi haidi migi proposal lama lakpa ji aigi ni aiju kumdoni saido phajara phawdoni phajana namma phawdoni no haiba je ngam daba dum lakpa jing je digi anoba mana ju oiro moiju kumning bagi phawning bagi or art pu pamjabagi moiju propose tawrmo oirama yai adugi mut je aina thudek ning daba haidi dum akhoi thaina haurakpada pamjabado ado adugi ihul do moida su lerangani gaina ai ju khanjaraga dum ai di no haiba ngamde dum ai yes ngatare dum yes ngatare okay ado akhoi sometimes isai ongkang ta gi aduga yes hai gi ga haiba dum madi leibi khibra isai hamadi fast di adune ai di isai music video gi di isai amase isai yam phajaba ma si darkar ne ado ai di la ibajing gi adum khara comic oi bana ju namme isai gi yamna keno oi bagi keno su oidre ai di story line na puba mayam ju thokre keno ado thara matung da ai ta ju keno torga adum ai ta khalle ai si kummaga ai thini adu ade wakhan di mayam ne tholok do je ai di kummaga phajani bu ju thini bu ju adu sidi mayam tanaraga tawga dum isai haijidi akhoi khutta thokone director ga tanaraga loiba pone sidi adi aina khara suggest tawjaba moina haibirak pudu da phajan ba ya potni na ha adum namme adum atarak ba khodi mangsi haitare adum loi namme okay tarak khodi mang loi namme ado khoina han ba khoi gi khabna jo horkum matam da mayam ne encourage tor kur maina akhoi khabna so anoba tholoi mayam si loi encourage ton bagi wakhalo nam su chien manina film akhoi any project la ka no haiba ngam da ba ngamdi ya ado film gi di ko ai to film gi project log ba sidi film gi di adum chamane hana wari gum amdi khoina tai taraga aina kungda pakjaga da bo oi taraga di ai mu thawai yausalani iba isana aina ga kumda haipetang wakhan khanbji wakhanda di dum khallaga aina ha oina aingonda propose lak banina aina hai howe ba haidi pa oi da pot di aina tawga ju chatloi da bo oi ta di sen thadara ini producer paisa mang de ni
ꯄꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯎꯁꯟꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒ ꯌꯥꯔꯒꯗꯤ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯅꯔ ꯉꯥꯛꯇ ꯑꯗꯨꯝ ꯅꯝꯃꯦ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯨꯝꯕꯤꯈꯤꯕ ꯐꯤꯂꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯔꯨꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯅ ꯇꯩꯕꯤꯔꯣ ꯍꯥꯏꯕꯁꯤꯅ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯔꯤꯌꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯏꯁꯩ ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯈꯥꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯐꯤꯜꯃꯣꯒ꯭ꯔꯥꯐꯤ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤ ꯀꯔꯤꯌꯔꯁꯤꯗꯁꯨ ꯀꯔꯝꯕ ꯐꯤꯂꯝꯁꯤꯡ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯏꯗꯤ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯂꯣꯏ ꯃꯔꯨꯑꯣꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯦꯟꯅ ꯃꯁꯪ ꯊꯣꯛꯄ ꯌꯥꯕ ꯐꯤꯂꯝꯁꯤꯡ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟꯇꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟꯇꯨꯗꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯁꯣꯔ ꯑꯃ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯄꯤꯔꯛꯏ ꯑꯗꯒꯤ ꯍꯟꯗꯛ ꯑꯃ ꯔꯤꯂꯤꯁ ꯇꯧꯈꯤ ꯃꯃꯥꯗꯁꯨ ꯅꯨꯄꯤꯅꯤꯅ ꯑꯗꯨꯃ ꯈꯔ ꯑꯩꯒ ꯈꯔ ꯆꯥꯟꯅꯕ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯇꯣꯞꯄ ꯑꯩꯅꯒ ꯂꯦꯝꯕ ꯁꯥꯕꯒꯨꯝꯕ ꯑꯗꯨꯝꯕꯁꯤꯗꯤ ꯀꯌꯥ ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯣꯜꯗꯨꯅ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯁꯦ ꯈꯔ ꯉꯥꯎꯁꯟꯕ ꯍꯥꯏꯅ ꯀꯣꯃꯤꯛ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯗꯨꯝꯕꯗꯗꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯑꯁ ꯌꯥꯏ ꯆꯥꯟꯅꯩ ꯑꯗꯨꯗꯣ ꯍꯥꯏꯌꯦꯕ ꯈꯇꯪꯒ ꯑꯩꯅꯒ ꯃꯦꯆꯤꯌꯣꯔꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠꯀ ꯁꯥꯖꯜꯂꯛꯄꯁꯤꯗꯗꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯀꯃꯦꯟꯅꯦ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯐꯔꯤꯅꯦ ꯍꯥꯏꯗꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯁꯤꯗꯤ ꯄꯥꯕ꯭ꯂꯤꯛꯅ ꯈꯟꯗꯧꯅꯤꯅ ꯑꯁ ꯃꯊꯪꯗꯗꯤ ꯑꯁ ꯈꯔ ꯍꯦꯟꯅ ꯑꯩꯁꯨ ꯃꯥꯟꯅꯕ ꯕꯣꯗꯤꯕꯨ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯏꯚꯟ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯐꯤꯜ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯥꯏ ꯑꯍꯧꯕꯗꯁꯨ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ ꯌꯥꯝꯅ ꯅꯣꯇꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯣꯇꯤ ꯕꯣꯏꯒꯤ ꯂꯨꯛ ꯑꯃ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯥꯕꯁꯦ ꯑꯗꯨꯅ ꯅꯣꯇꯤꯒꯤ ꯔꯣꯜ ꯈꯤꯇꯪ ꯀꯣꯃꯤꯛ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯔꯣꯜꯁꯨ ꯑꯌꯥꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯁꯨ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯄꯥꯝꯅ ꯌꯦꯡꯅꯕꯗꯨꯝ ꯇꯧꯏꯀꯣ ꯑꯗꯨꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯇꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯃꯌꯥꯝꯅ ꯁꯨꯝ ꯎꯃꯟꯗꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗ ꯐꯤꯂꯝꯗ ꯑꯗꯨꯒꯤ ꯔꯣꯜ ꯑꯌꯥꯝꯕ ꯎꯃꯟꯗꯅ ꯅꯣꯇꯤꯅꯦꯅ ꯈꯟꯕ ꯑꯣꯏꯗꯣꯏ ꯖꯥꯠꯂꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯄꯨꯜꯂꯗꯤ ꯑꯗꯨꯝ ꯋꯥꯊꯤꯁꯤꯗꯤ ꯉꯥꯡꯅꯩꯗꯅ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯃꯁꯦꯟꯗꯗꯤ ꯂꯩꯅꯗꯦꯕ ꯍꯣꯏ ꯃꯤ ꯑꯇꯣꯞꯄꯒ ꯊꯦꯡꯅꯔꯒꯕꯨꯗꯤ ꯈꯤꯇꯪꯁꯨ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯔꯦ ꯈꯣꯠꯂꯦ ꯍꯥꯏꯈꯤꯗ꯭ꯔꯥꯅ ꯑꯗꯨꯁꯨ ꯇꯧꯒꯟꯗꯦꯕ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯄꯨꯟꯕꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯐꯤꯂꯝ ꯃꯁꯦꯟ ꯄꯨꯟꯕꯗꯗꯤ ꯑꯗꯨ ꯇꯧꯅꯩ ꯍꯦꯛꯇ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕ ꯄꯥꯝꯕꯁꯤꯗꯤ ꯌꯥꯝꯅꯒ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯐꯤꯂꯝꯒꯗꯤ ꯄꯥꯝꯖꯕ ꯑꯗꯨ ꯁꯛꯁꯤꯗꯗꯤ ꯍꯥꯟꯅꯒꯤ ꯁꯨꯝ ꯉꯥꯎꯁꯟꯅꯕꯒꯤ ꯈꯣꯠꯈꯤ ꯎꯈꯤꯕꯗꯨꯗ ꯀꯩꯅꯣ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯍꯤ 5-6ꯇ ꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯑꯥꯐꯇꯔ ꯃꯦ ꯕꯤ 1 or 2 years ꯅꯠꯇ꯭ꯔꯒ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗ ꯍꯦꯟꯅ ꯐꯤꯖꯤꯀꯦꯜꯂꯤꯁꯨ ꯍꯥꯏꯇꯥꯔꯦ ꯃꯤꯁꯨ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯨ ꯈꯤꯇꯪ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯛꯄꯅꯤꯅ ꯐꯤꯖꯤꯀꯦꯜꯂꯤ ꯌꯦꯡꯕꯗꯁꯨ ꯍꯦꯟꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯌꯥꯝ ꯁꯥꯊꯤꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯝꯕ ꯁꯥꯕꯗꯁꯨ ꯑꯗꯨꯝ ꯄꯛꯆꯔꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯒꯦꯅꯁꯨ ꯈꯜꯂꯦ ꯑꯩꯗꯤ ꯍꯧꯔꯛꯇꯁꯨ ꯉꯥꯏꯔꯤ ꯆꯍꯤ 4-5 ꯁꯨꯗ ꯉꯥꯏꯔꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯑꯩ ꯅꯍꯥꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯇꯝ ꯌam ꯁꯥꯡꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯆꯥꯟꯅꯕ ꯔꯣꯜꯁꯤꯡ ꯑꯗꯨꯝ ꯇꯧꯖꯈꯤꯕꯅ ꯐꯩ ꯑꯩꯅ ꯇꯧꯔꯤꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯗꯤ ꯆꯥꯟꯅꯕ ꯀꯩꯅꯣꯗꯨꯒꯤ ꯆꯥꯟꯅꯕ ꯄꯣꯠꯅꯦ ꯃꯣꯏꯅ ꯍꯥꯏꯔꯛꯏꯗꯨꯁꯨ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯑꯗꯨꯒ ꯈꯇꯪ ꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯕꯁꯤ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯩ ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯇꯧꯒꯦꯅꯗꯤ ꯈꯜꯂꯤ ꯁꯥꯡꯅ ꯌꯥꯝ ꯁꯥꯡꯕ ꯁꯦꯟꯆꯨꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯦ ꯇꯧꯔꯝꯒꯦ ꯍꯥꯏꯕꯒꯤ ꯏꯅꯤꯡꯁꯁꯦ ꯄ꯭ꯂꯦ ꯇꯧꯔꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯑꯩꯈꯣꯏ ꯈꯥꯕꯗ ꯂꯩꯖꯩ ꯑꯗꯨ ꯈꯥꯕꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯈꯔꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯈꯥꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥ ꯗꯥꯏꯔꯦꯛꯇꯔꯁꯦ ꯃꯥꯅꯁꯨ ꯌꯥꯝ ꯃꯦꯟꯁꯟ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯈꯥꯕꯁꯦ ꯑꯗꯨꯅ ꯈꯥꯕꯒꯤ ꯂꯥꯏꯐꯇꯁꯨ ꯉꯁꯥꯏ ꯑꯍꯥꯟꯕ ꯐꯤꯂꯝꯗꯣ ꯁꯤꯔꯁꯤ ꯆꯪꯉ ꯑꯩꯈꯣꯏ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯗꯒꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗ ꯑꯇꯣꯞꯄ ꯁꯣꯔꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯦꯜꯐꯤꯕꯨ ꯑꯣꯏꯔꯣ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯒ ꯇꯧꯃꯤꯟꯅꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯈꯥꯕꯒꯤ ꯂꯥꯏꯐꯇ ꯈꯥꯕꯒꯤ ꯀꯔꯤꯌꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝ ꯀꯔꯤꯌꯔꯁꯤꯗ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯀꯩꯅꯣ ꯔꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯔꯣꯜ ꯑꯣꯐ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥ ꯏꯟ ꯌꯣꯔ ꯂꯥꯏꯐ ꯀꯃꯥꯏꯅ ꯇꯧꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯗꯥ ꯑꯖꯤꯠꯁꯦ ꯑꯩꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯌꯥꯝꯅ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯛꯄ ꯑꯩꯒꯤ ꯀꯩꯅꯣ ꯁꯦꯝꯃꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯀꯩꯗ ꯇꯧꯈꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯅꯕ ꯔꯤꯂꯦꯁꯟꯗꯗꯤ ꯗꯤꯔꯦꯛꯇꯔ ꯑꯦꯛꯇꯔ ꯑꯗꯨꯃꯥꯏꯅ ꯂꯩꯅꯗ꯭ꯔꯦ ꯃꯇꯝ ꯌꯥꯝ ꯁꯥꯡꯅꯁꯨ ꯂꯣꯏꯅꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯏꯌꯥꯝꯕꯒ ꯏꯅꯥꯎꯄꯥꯒ ꯄꯨꯟꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯗꯨꯝ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯩꯅ
ꯄꯥꯝꯖꯕ ꯍꯥꯏꯅꯤꯡꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯑꯩꯅ ꯑꯗꯨꯝ ꯀꯨꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯅꯤꯡꯊꯧꯖꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯄꯁꯤꯡꯁꯤ ꯍꯣꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯥꯏꯞꯇ ꯐꯤꯜ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯑꯩ ꯀꯩꯅꯣꯒꯤꯗꯤ ꯌꯥꯝꯗꯤ ꯀꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯂꯣꯏꯅ ꯃꯥꯅꯤ ꯑꯦꯜꯕꯝꯕꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯕꯨꯗꯤ ꯀꯣꯝꯕꯤꯅꯦꯁꯟ ꯆꯥꯟꯅꯩ ꯐꯤꯂꯝꯗꯗꯤ ꯃꯥꯒꯤꯁꯨ ꯗꯤꯔꯦꯛꯇꯔꯅꯤ ꯑꯩꯅ ꯁꯨꯝ ꯑꯦꯕ꯭ꯔꯤ ꯐꯤꯂꯝ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯥꯟꯅꯕ ꯃꯇꯥꯡꯗ ꯑꯗꯨꯒꯤꯗꯨꯗ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯑꯩꯒꯤꯁꯨ ꯃꯉꯥꯏ ꯑꯩꯅ ꯆꯥꯅꯔꯣꯏꯗꯕ ꯄꯣꯠꯇꯣ ꯃꯥꯅ ꯍꯥꯏꯔꯛꯑꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯔꯣꯏꯗꯅ ꯍꯥꯏꯗꯤ ꯑꯣꯅꯦꯁꯂꯤ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯆꯥꯅꯔꯣꯏꯗꯕꯗ ꯑꯩꯅ ꯇꯧꯁꯜꯂꯨꯕꯗꯣ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯊꯝꯕꯤꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒꯤ ꯑꯦꯛꯇꯔ ꯑꯃꯒꯤ ꯃꯔꯛꯇ ꯑꯣꯀꯦ ꯑꯗꯣ ꯈꯥꯕ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯉꯁꯥꯏ ꯌꯥꯝ ꯄꯥꯝꯖꯕ ꯐꯤꯜ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯐꯨꯠꯕꯣꯜꯁꯨ ꯂꯩꯔꯤ ꯏꯁꯩꯁꯨ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯁꯨꯝ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯁꯤꯡꯒꯔꯁꯤꯡꯒꯤ ꯏꯁꯩꯒꯁꯨ ꯑꯗꯨꯝ ꯁꯛꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯈꯤꯕ ꯌꯥꯏꯒꯁꯦ ꯌꯥꯝ ꯐꯖꯅ ꯁꯛꯄ ꯑꯃ ꯀꯥꯏꯗ ꯑꯗꯨꯝ ꯇꯥꯖꯈꯤ ꯑꯗꯨꯝ ꯑꯩ ꯀꯝꯄꯤꯌꯔ ꯑꯩꯅ ꯏꯁꯩꯒꯤ ꯀꯝꯄꯤꯌꯔ ꯆꯠꯄ ꯑꯦꯡꯀꯔ ꯑꯣꯏꯅ ꯆꯠꯄꯗ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯤꯡꯒꯔ ꯂꯥꯛꯅꯗꯕꯒꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣ ꯉꯥꯏꯅꯕ ꯈꯔ ꯂꯩꯗꯅ ꯑꯗꯨꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯃꯃꯨꯛꯇꯤ ꯁꯛꯑꯦ ꯑꯣꯀꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯛꯄꯗꯁꯨ ꯌꯥꯝ ꯐꯖꯅ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯅꯦ ꯃꯌꯥꯝꯅ ꯑꯁ ꯐꯨꯜ ꯐ꯭ꯂꯦꯖꯔ ꯑꯣꯏꯅ ꯁꯛꯄꯤꯔꯣꯗ ꯈꯥꯕꯅ ꯍꯥꯏꯔꯛꯏꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯃꯇꯦꯛ ꯑꯃ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯃ ꯌꯥꯏ ꯃꯇꯦꯛ ꯑꯃꯈꯛ ꯁꯛꯄꯤꯌꯨ ꯃꯔꯛꯇ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯏꯈꯤꯕ ꯌꯥꯏ ꯄꯥꯝꯖꯕ ꯑꯦꯔꯤꯌꯥꯗꯤ ꯁꯛꯄꯤꯌꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯂꯩꯇꯦ ꯂꯥꯞꯅꯈꯤꯕ ꯈꯨꯗꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯁꯤꯔꯥ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯂꯩꯇꯦ ꯂꯥꯞꯅꯈꯤꯕ ꯈꯨꯗꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯁꯤꯔꯥ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯂꯩꯁꯅꯨ ꯊꯃꯣꯏ ꯅꯨꯡꯗ ꯂꯦꯡꯗꯅ ꯃꯆꯨ ꯍꯣꯡꯕ ꯌꯥꯗ꯭ꯔꯕ ꯁꯛꯂꯣꯟꯒꯨꯝꯅ ꯑꯣꯏꯈꯤꯕ ꯌꯥꯏ ꯅꯪꯁꯦ ꯃꯤꯒꯤ ꯆꯠꯈꯤꯕ ꯌꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯚꯦꯔꯤ ꯅꯥꯏꯁ ꯌꯥꯝ ꯐꯖꯅ ꯁꯛꯄꯤ ꯏꯁꯩꯁꯨ ꯃꯔꯛꯇꯒ ꯁꯛꯄ ꯅꯠꯇꯦ ꯃꯄꯨꯡ ꯑꯣꯏꯅ ꯁꯛꯄꯤꯌꯨ ꯍꯥꯏꯔꯛꯇꯧꯔꯕꯅꯤ ꯍꯧꯖꯤꯛ ꯑꯣꯀꯦ ꯉꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯐꯤꯜ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯈꯥꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯕꯨ ꯈꯥꯕ ꯃꯇꯥꯡꯁꯤꯗ ꯑꯩ ꯕ꯭ꯔꯦꯛ ꯑꯝꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯤ ꯍꯜꯂꯛꯑꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯀꯣ ꯑꯣꯀꯦ ꯕ꯭ꯔꯦꯛꯇꯤ ꯑꯝꯇ ꯊꯝꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯃꯤꯡ ꯇꯥꯗꯨꯅ ꯂꯩꯕꯤ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯨꯡ ꯍꯨꯠꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯣꯁꯤꯒꯤ ꯁꯣ ꯁ꯭ꯇꯣꯄꯔꯅ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇꯔ ꯑꯥꯏ.ꯄꯤ. ꯈꯥꯕꯅꯤ ꯈꯥꯕ ꯉꯁꯥꯏ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝ ꯍꯥꯏꯖꯈ꯭ꯔꯦ ꯐꯤꯂꯝꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯔꯕꯅꯤ나 ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯃꯇꯝꯗ as many as 12 ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ 12ꯗꯤ ꯉꯁꯥꯏ 30ꯃꯨꯛꯇꯪ ꯇꯧꯕꯤꯗ ꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯒꯤ 30ꯃꯨꯛꯁꯤꯒꯤ ꯃꯅꯨꯡꯗ 12ꯗꯤ ꯈꯥꯕꯒꯤꯁꯤ 1 million plus ꯌꯧꯕ ꯉꯥꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁꯤꯗꯤ 3 weeksꯇ ꯌꯧꯏ ꯍꯥꯏ 3 weeksꯇ 1 million ꯌꯧꯕ ꯑꯩꯈꯣই ꯌꯥꯕꯤꯔꯣ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤꯗ ꯍꯥꯏꯕ ꯑꯃ ꯁꯤꯁꯨ 1 million ꯌꯧꯕꯅꯤ ꯑꯗꯒꯤ ꯄꯦꯟꯅ ꯇꯩꯕꯤꯔꯣ 1.5 millionꯅꯤ ꯑꯗꯒꯤ ꯑꯣꯏꯅꯤꯡꯂꯦ 1.2 million ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯁꯤꯁꯨ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗ ꯂꯥꯛꯈꯤꯕ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ 1.2 millionꯅꯤ ꯑꯗꯒꯤ ꯁꯤꯅ 2.8 million almost 3 million ꯌꯧꯗꯣꯔꯦ ꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯏꯁꯩ ꯃꯌꯥꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ as many as 12 ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯈꯤꯕ ꯌꯥꯏꯀꯣ 10ꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯌꯟꯗꯒ ꯌꯧꯕ ꯉꯝꯃꯤꯁꯦ ꯁꯤ ꯗꯥꯎꯅꯅꯤ ꯍꯥꯏꯗꯣꯏꯔꯥ ꯀꯣꯝꯕꯤꯅꯦꯁꯟꯅꯅꯤ ꯍꯥꯏꯗꯣꯔꯤꯔꯥ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯃ꯭ꯌꯨꯖꯤꯛꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯤ 23ꯗ ꯑꯗꯨꯃꯥꯏꯅ 2 ꯄꯣꯏꯟ ꯌꯧꯕꯐꯥꯎ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ 3 ꯌꯧꯔꯦ 3 ꯌꯧꯒꯦ ꯇꯧꯕ ꯌꯥꯎꯔꯦ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯅꯝꯃꯝꯗꯥꯏꯗ ꯑꯅꯝꯕ ꯃꯈꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯈꯤꯕ ꯑꯅꯝꯕ ꯑꯦꯜꯕꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯇꯥꯟꯅꯔꯒ ꯏꯁꯩꯁꯤꯃ ꯁꯨꯃꯥꯏꯅ ꯅꯝꯖꯦ ꯍꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯈꯔ ꯃꯃꯥꯡꯗ ꯇꯥꯟꯅꯍꯧꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯌꯧꯕꯁꯤꯗꯤ ꯂꯥꯏꯌꯦꯕ ꯑꯩꯈꯣꯏꯅ
ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃ ꯍꯥꯏꯔꯛꯑꯒ ꯅꯨꯃꯤꯠ ꯑꯗꯨ ꯁꯪꯕ꯭ꯔꯥ ꯁꯦꯗꯨꯜ ꯍꯥꯏꯔꯛꯑꯒ ꯈꯨꯗꯛꯇ ꯍꯦꯛ ꯇꯧꯁꯟꯕ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯄꯥꯎꯁꯨ ꯏꯐꯥꯎꯕ ꯐꯥꯎꯅꯍꯧꯗꯕ ꯑꯗꯒꯤ ꯏꯀꯥꯏꯅꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨ ꯇꯧꯍꯧꯗꯕ ꯑꯗꯨꯝꯕꯁꯤꯅ ꯈꯔ ꯍꯦꯛꯇ ꯋꯥꯠꯍꯧꯕ ꯑꯗꯨ ꯈꯤꯇꯪ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕꯁꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏ ꯑꯅꯝꯕꯅ ꯍꯟꯗꯛꯀꯤꯗꯨꯁꯨ ꯗꯥꯕꯨꯕꯤꯟꯒ ꯍꯟꯗꯛ ꯌꯥꯎꯁꯪꯒꯤꯁꯦ ꯑꯩꯗꯤ ꯑꯃꯨꯛ ꯌꯥꯎꯁꯪꯒꯤꯁꯤꯁꯨ ꯍꯥꯟꯅꯒ ꯄꯦꯟꯅ ꯇꯩꯕꯤꯔꯣ ꯀꯥꯏꯅꯒ ꯃꯌꯥꯝꯅꯒ ꯈꯪꯕꯤꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯨꯝꯕꯁꯨ ꯌꯥꯝꯅꯒ ꯈꯤꯇꯪ ꯁꯣꯟꯕꯗꯤ ꯑꯃꯨꯛ ꯄꯥꯝꯗꯕ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯟꯅ ꯇꯧꯔꯤꯗꯨꯗꯒꯤ ꯃꯌꯥꯝꯗ ꯏꯟꯇꯔꯇꯦꯟ ꯇꯧꯕ ꯉꯝꯃꯗꯤꯅ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯦ ꯆꯤꯇ꯭ꯔꯒꯤ ꯏꯁꯩ ꯑꯃꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯟꯅꯔꯛ ꯄꯨꯜꯂ ꯇꯧꯈꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯖꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤꯁꯨ ꯀꯩꯅꯣ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯟꯗꯛꯀꯤꯁꯤꯁꯨ ꯗꯥꯕꯨꯕꯤꯟꯅ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯇꯥꯁꯟꯅꯩꯅꯦꯕ ꯑꯩꯒꯤꯁꯨ ꯗꯥꯕꯨꯕꯤꯟꯗ ꯍꯥꯏꯔꯤꯅꯦꯕ ꯗꯥꯕꯨꯕꯤꯟꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯒꯤ ꯗꯥꯕꯨꯅꯤꯒꯤꯁꯨ ꯌꯥꯎꯁꯜꯂꯛꯑꯕꯅꯦꯕ ꯁꯤꯗꯩꯗ ꯑꯩꯅ ꯗꯥꯕꯨꯅꯤꯒꯁꯦ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯗꯥꯕꯨꯅꯤ ꯁꯨꯝ ꯎꯖꯕ ꯗꯤꯖꯦꯒ ꯀꯥꯏ ꯍꯥꯏꯕꯁꯦ ꯗꯥꯕꯨꯅꯤꯁꯦ ꯁꯨꯝ ꯃꯥꯟꯗꯧꯕ ꯃꯥꯟꯕ ꯑꯩ ꯁꯨꯝ ꯁꯖꯦꯁꯇꯤ ꯇꯧꯕ ꯇꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯗꯥꯁꯤꯗ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯗꯤ ꯐꯖꯅ ꯇꯥꯟꯅꯔꯒ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯂꯤꯌꯟ ꯌꯧꯕ coordination ꯇꯥꯟꯅꯕ planning ꯇꯧꯕꯁꯤꯃ ꯌꯥꯝ ꯆꯥꯎꯅ ꯃꯊꯧ ꯇꯥꯔꯦ ꯏꯁꯩ ꯐꯖꯕꯁꯨ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯒ ultimately planning ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯔꯤꯖꯜꯇꯣ ꯏꯁꯩ ꯐꯅ ꯐꯖꯔꯒꯁꯨ ꯔꯤꯖꯜ ꯌꯧꯕ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯔꯤꯖꯜ ꯌꯧꯕ ꯉꯝꯃꯤꯁꯤ ꯇꯥꯟꯅꯍꯧꯕꯒꯤ coordinationꯗꯨꯅꯤ ꯑꯗꯨꯒ ꯁꯨꯝꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯍꯧꯕꯁꯦ ꯁꯤ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯕꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯒꯤꯗꯤ ꯍꯔꯥꯎꯔꯦ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯀꯩꯅꯣꯗꯨꯗ ꯄꯦꯟꯕꯤꯗꯅ ꯌꯦꯡꯕꯤꯕ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯝꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯅꯧꯔꯤꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯑꯩ ꯑꯣꯀꯦ ꯁꯞꯄꯣꯔꯠ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯑꯣꯅꯦꯁꯂꯤ ꯊꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯧꯅ ꯍꯧꯔꯛꯂꯤꯕ ꯑꯦꯛꯇꯔ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯇꯝꯃꯤꯕꯅꯤ ꯑꯦꯚ꯭ꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯚ꯭ꯔꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯁꯟ ꯑꯃꯒꯨꯝꯕꯅꯤ ꯁꯤꯗꯒꯤ ꯄꯔꯥ ꯃꯌꯥꯝ ꯑꯃ ꯇꯝꯖꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯕ ꯑꯐꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯑꯩꯈꯣꯏ ꯇꯝꯃꯤꯕꯅꯤ ꯍꯥꯏꯕꯅꯤꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯦꯟ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯩꯈꯣꯏ ꯔꯣꯜ ꯃꯣꯗꯦꯜ ꯈꯔ ꯑꯗꯨꯝ ꯂꯩꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯈꯔ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯃꯣꯏꯁꯤꯒꯤ ꯐꯨꯠ ꯁ꯭ꯇꯦꯞꯇ ꯆꯠꯂꯒꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯧꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯗꯒꯤ ꯍꯦꯟꯕ ꯁꯨꯃꯥꯏꯅ ꯌꯧꯕ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯒ ꯊꯝꯃꯒ ꯆꯪꯁꯤꯟꯕ ꯔꯣꯜ ꯃꯣꯗꯦꯜꯁꯤꯡꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯑꯣꯏ ꯍꯣꯏ ꯄꯥꯝꯖꯕꯕꯨꯗꯤ ꯍꯣꯏ ꯍꯣꯏ ꯑꯦꯖ ꯑꯦ ꯑꯦꯛꯇꯔ ꯑꯣꯏꯅ ꯄꯥꯝꯕ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯏꯞꯇ ꯑꯣꯀꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯑꯃꯨꯛ ꯑꯗꯨ ꯏꯈꯪꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯄꯥꯝꯖꯕꯕꯨꯗꯤ ꯂꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯥꯏꯂꯣꯛꯀꯨꯝꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯃꯣꯏꯒꯤ ꯚꯣꯀꯦꯜ ꯗꯦꯂꯤꯚꯔꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯖꯅ ꯊꯤꯌꯦꯇꯔ ꯅꯨꯡ ꯌꯥꯎꯔꯒ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨ ꯃꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯗꯥꯁꯔꯥꯟꯗ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯣꯀꯦ ꯃꯥ ꯑꯦꯛꯇꯔꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯦꯛꯇꯔꯁꯨ ꯑꯣꯏꯔꯦ ꯏꯁꯩꯁꯨ ꯁꯤꯡꯒꯔꯁꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯕꯨ ꯑꯣꯏꯔꯦ ꯑꯗꯩ ꯐꯨꯠꯕꯣꯜꯁꯨ ꯌꯥꯝ ꯄꯥꯝꯕ ꯉꯥꯛꯇꯅꯦ ꯑꯅꯤꯃꯛ ꯄꯥꯝꯕꯅꯦ ꯈꯥꯕꯁꯨ ꯐꯨꯠꯕꯣꯜꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯐꯤꯂꯝꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯦꯛꯇꯤꯡꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯁꯗꯥꯅꯟꯗꯁꯨ ꯑꯍꯨꯝꯃꯛ ꯑꯦꯛꯇꯤꯡ ꯐꯨꯠꯕꯣꯜ ꯑꯦꯟ ꯁꯤꯡꯒꯤꯡ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥ ꯑꯣꯏꯌꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗꯗꯤ ꯑꯣꯀꯦ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯌꯦꯡꯕ ꯍꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯈꯤꯕ ꯖꯒꯣꯏꯒꯨꯝꯕꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯕꯨꯡ ꯀꯥꯏꯀꯨ ꯍꯣꯏ ꯁꯨꯝ ꯄꯥꯝꯃꯛꯄ ꯑꯣꯀꯦ ꯈꯔ ꯂꯩ ꯑꯗꯨꯝ ꯑꯗꯒꯤ ꯗꯥꯎꯀꯨꯟꯁꯨ ꯑꯗꯨꯝ ꯃꯥꯅꯒ ꯇꯧꯔꯛꯄ ꯀꯞꯄꯒꯤ ꯑꯦꯛꯇꯤꯡꯒꯤ ꯀꯌꯥ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯗꯤ ꯉꯝꯗꯕ ꯑꯗꯨ ꯌꯧꯕꯗꯤ ꯑꯣꯀꯦ ꯇꯝꯃꯤꯅꯦꯕ ꯍꯧꯖꯤꯛ ꯑꯣꯀꯦ ꯃꯌꯥꯝꯗꯒꯤꯁꯨ ꯑꯗꯨꯝ ꯇꯝꯃꯤꯅꯤ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯐꯖ ꯐꯖꯕ ꯃꯣꯏꯒꯤ ꯑꯦꯛꯇꯤꯡ ꯃꯌꯥꯝꯁꯦ ꯎꯔꯨꯔꯒꯀꯣ ꯑꯗꯨꯒ ꯈꯥꯕꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯐ꯭ꯂꯣ ꯑꯣꯏꯅ ꯌꯥꯝ ꯑꯄꯟꯕ ꯑꯝꯇ ꯌꯥꯎꯗꯅ ꯉꯁꯥꯏꯕꯨꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯅꯣꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗꯕꯨꯗꯤ ꯑꯣꯏꯖꯔꯒꯁꯨ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯇꯤꯡ ꯃꯥꯟꯗꯕ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯅꯦꯆꯔꯦꯜꯂꯤ ꯑꯗꯨꯝ ꯇꯧꯕ ꯃꯥꯟꯕ ꯁꯨꯝꯕꯒꯤ ꯐ꯭ꯔꯤ ꯐ꯭ꯂꯣꯒꯤ ꯑꯦꯛꯇꯤꯡ ꯑꯃ ꯉꯁꯥꯏ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔ ꯇꯝꯃꯨꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯅꯦꯆꯔꯦꯜꯂꯤ ꯁꯨꯃꯥꯏꯅ ꯑꯦꯐꯔꯠꯂꯦꯁꯂꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯦꯛꯇꯤꯡ ꯊꯥꯗꯣꯛꯄ ꯉꯝꯃꯤꯁꯦ ꯍꯌꯦꯡꯗꯤ ꯁꯨꯇꯤꯡ ꯂꯩꯕꯅꯤꯅ ꯁ꯭ꯀ꯭ꯔꯤꯞꯁꯨ ꯈꯔꯗꯤ ꯈꯪꯉꯦ ꯑꯗꯨꯅ ꯌꯨꯝꯗꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯖꯥꯠꯂ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯃꯌꯥꯝꯁꯦ ꯁꯤ ꯁꯨꯇꯤꯡ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯐꯤꯂꯝ ꯌꯥꯝ ꯌꯦꯡꯉꯦ ꯑꯣꯀꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯇꯝꯅꯕ ꯊꯤꯌꯦꯇꯔ ꯑꯆꯧꯕꯁꯨ ꯂꯩꯇꯦ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯂꯒ ꯇꯝꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯒ
ꯍꯩꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯈꯪꯕꯤꯕꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏ ꯑꯗꯨꯅ ꯇꯝꯕꯁꯤꯗꯤ ꯐꯤꯂꯝꯒꯨꯝꯕꯗꯒꯤ ꯑꯩ ꯐꯤꯂꯝ ꯌꯥꯝ ꯌꯦꯡꯉꯦ ꯐꯤꯂꯝꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃꯨꯛ ꯔꯤꯌꯦꯂꯤꯇꯤꯗ ꯐꯤꯂꯝꯁꯦ ꯌꯥꯝ ꯇꯧꯅꯔꯦ ꯗꯥꯏꯂꯣꯛ ꯇꯧꯕꯗ ꯗ꯭ꯔꯃꯥꯇꯤꯛ ꯁ꯭ꯇꯥꯏꯜ ꯇꯧꯗꯕꯤ ꯍꯧꯅꯔꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯆꯨꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩ ꯑꯃ ꯋꯥꯇꯥ ꯉꯥꯡꯉꯁꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏ ꯇꯧꯅꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯃꯥꯗ ꯌꯦꯡꯕ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯗ꯭ꯔꯃꯥꯇꯤꯛ ꯁ꯭ꯇꯥꯏꯜꯁꯦ ꯈꯔ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯍꯦꯟꯅ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯕ ꯑꯩꯈꯣꯏ ꯃꯦꯂꯣ ꯗ꯭ꯔꯥꯃꯦꯇꯤꯛ ꯑꯣꯏꯕ ꯁ꯭ꯇꯥꯏꯜꯁꯦ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯄ ꯑꯗꯨ ꯍꯦꯟꯅ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯦꯐꯔꯠꯂꯦꯁ ꯑꯣꯏꯕ ꯌꯥꯝꯅ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯑꯦꯛꯇꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯦꯟꯅ ꯄꯥꯝꯖꯔꯨꯕꯅꯤꯅ ꯑꯗꯨꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯌꯦꯡꯕ ꯑꯗꯨꯗꯅꯦ ꯃꯌꯥꯝꯅ ꯄꯦꯟꯅꯔꯤꯁꯤ ꯈꯥꯕꯅ ꯍꯦꯛ ꯊꯣꯛꯂꯛꯀꯥꯟꯗ ꯇꯧꯔꯛꯄ ꯑꯦꯛꯇꯤꯡ ꯗꯥꯟꯁꯄꯨ ꯑꯣꯏꯔꯣ ꯑꯦꯛꯇꯤꯡꯕꯨ ꯑꯣꯏꯔꯣ ꯗꯥꯏꯂꯣग ꯉꯥꯡꯊꯣꯛꯄꯨ ꯑꯣꯏꯔꯣ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯦꯐꯔꯠꯂꯦꯁ ꯑꯣꯏꯕ ꯙꯛ ꯙꯛ ꯉꯥꯡꯊꯣꯛꯈꯤꯕꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯥꯕ ꯑꯗꯣ ꯈꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯤꯛ ꯐꯥꯏꯌꯔ ꯔꯥꯎꯟ ꯀꯣꯏꯁꯟꯁꯦ ꯊꯨꯅ ꯊꯨꯅ ꯍꯪꯉꯒ ꯑꯩꯈꯣꯏꯒꯤ ꯈꯥꯕꯅꯁꯨ ꯋꯥꯈꯟꯒ ꯁꯣꯟ ꯈꯟꯗꯕꯤꯗ ꯊꯨꯅ ꯊꯨꯅ ꯁꯠ ꯁꯠꯀ ꯈꯨꯝꯗꯣꯛꯄꯤꯀꯣ ꯑꯗꯨꯒꯤ ꯔꯥꯎꯟꯅꯦ ꯇꯧꯖꯗꯣꯏꯁꯦ ꯑꯣꯀꯦ ꯀ꯭ꯋꯤꯛ ꯐꯥꯏꯌꯔ ꯔꯥꯎꯟ ꯋꯤꯠ ꯑꯥꯏ ꯄꯤ ꯈꯥꯕ ꯑꯗꯨꯒ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯀ꯭ꯋꯤꯛ ꯐꯥꯏꯌꯔꯒꯤ ꯑꯍꯥꯟꯕ ꯁꯦꯒꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯃꯉꯥꯈꯛ ꯀ꯭ꯋꯤꯛ ꯐꯥꯏꯚ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯕ ꯀ꯭ꯋꯤꯛ ꯐꯥꯏꯚ ꯍꯥꯎꯁꯤꯒꯤ ꯀ꯭ꯋꯤꯛ ꯐꯥꯏꯚꯀꯤ ꯇꯥꯏꯞꯇ ꯀꯣꯏꯁꯟ ꯃꯉꯥꯈꯛ ꯍꯪꯖꯔꯛꯀꯦ ꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯍꯥꯟꯕ ꯀ꯭ꯋꯤꯛ ꯐꯥꯏꯚꯀꯤ ꯀꯣꯏꯁꯟꯁꯤ ꯐꯦꯚꯔꯦꯠ ꯄꯦꯌꯔ ꯅꯝꯕꯔ ꯏꯟ ꯍꯥꯎꯁꯤ 66 ꯑꯣꯀꯦ ꯑꯦꯛꯇꯔ ꯑꯣꯏꯔꯝꯗꯗꯤ ꯀꯔꯤ ꯑꯣꯏꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯁꯤꯡꯒꯔ ꯁꯤꯡꯒꯔ ꯑꯣꯀꯦ ꯍꯤꯗꯟ ꯇꯦꯂꯦꯟट ꯁꯤꯡꯒꯤꯡ ꯑꯦꯛꯇꯤꯡ ꯅꯠꯇꯕ ꯍꯤꯗꯟ ꯇꯦꯂꯦꯟ ꯑꯦꯅꯤꯊꯤꯡ ꯑꯩ ꯈꯔ ꯉꯥꯡꯒꯜꯂꯦ ओके ꯋꯥ ꯈꯔ ꯉꯥꯡꯒꯜꯂꯦ ओके ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯆꯠꯄꯒ ꯔꯤꯌꯦꯜ ꯂꯥꯏꯐꯁꯤꯅꯤꯀꯣ ꯔꯤꯌꯦꯜ ꯂꯥꯏꯐꯁꯦ ꯁ꯭ꯂꯣ ꯃꯣꯗ ꯆꯠꯄꯒ ꯐꯥꯁ ꯐꯣꯔꯋꯥꯔꯗ ꯃꯣꯁꯟꯗ ꯆꯠꯄꯒ ꯀꯔꯝꯕ ꯂꯥꯏꯐꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯕꯒꯗꯤ ꯐꯥꯁꯅ ꯑꯣꯏꯅꯤ ꯄꯥꯝꯕꯗꯤ ꯁ꯭ꯂꯣ ꯑꯃ ओके ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯝ ꯎꯏꯁꯟꯕ ꯃꯣꯃꯦꯟ ꯍꯦꯛ ꯌꯥꯎꯒꯜꯂꯤꯀꯣ ꯑꯆꯥꯄꯣꯠ ꯌꯥꯝ ꯍꯥꯎꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯕꯗ ꯃꯤꯠꯁꯦ ꯅꯥꯝ ꯍꯦꯛꯇ ꯎꯏꯁꯟꯒꯟꯕ ꯈꯥꯕꯒꯤ ꯑꯣꯏꯅ ꯃꯤꯠ ꯅꯥꯝ ꯎꯏꯁꯟꯒꯟꯕ ꯃꯣꯃꯦꯟꯁꯦ ꯀꯔꯝꯕ ꯃꯣꯃꯦꯟ ꯑꯣꯏꯒꯅꯤ ꯃꯤꯠ ꯅꯥꯝꯃ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕꯒꯤꯅꯤ ꯈꯪꯗꯦ ꯃꯤꯠ ꯅꯥꯝ ꯎꯏꯁꯟꯕ ꯃꯣꯃꯦꯟ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯒꯤꯅꯤ ꯈꯪꯗꯦ ꯍꯔꯥꯎꯕꯒꯤꯗ ꯑꯩ ꯃꯤꯠ ꯅꯥꯝꯃꯗꯤ ꯀꯌꯥ ꯎꯏꯁꯟꯗꯦ ओके मिट नाम वा उशनगंदे या कैसे कायदे ꯎꯏꯁꯜꯂꯁꯨ ꯑꯅꯤꯃꯨꯛꯀ ꯑꯅꯤꯃꯛ ꯎꯏꯁꯟꯕꯒꯨꯝꯕ उशनबा ꯏꯁꯩ ꯁꯛꯄꯒꯨꯝꯕꯗ ꯁꯨꯔ ओके ꯇꯥꯗꯕ ओके मिची खपददि बिना मोइसलगनी को ꯑꯗꯨꯗꯤ अदु ꯎꯏꯁꯜꯂꯦ मंगारे ता ओके मथंगी कोई नॉर्मल कोई फायर राउंड की क्वेश्चन द लाक्चरगे ओके हुजि फाउद कोई वारी साना जखिबदा अदुगा मयामना सु खंगबदा हाइतारे खंगबदा लेरिबा खाबगी मरमना मयामना खंगरिसे सी नतबा हुजि फाउबदा ngasi wari sanadsu haidokidaba mamangdasu mayamdasu toin haidaba खाबगी मरमना अखोइना खंगदबा वाफम अहम खतंग हाइबियो हाइतारे ꯃꯌꯥꯝꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ ꯃꯌꯥꯝꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕꯗ ꯑꯩ ꯀꯩꯅꯣ ꯄꯨꯛ ꯃꯅꯨꯡꯗ ꯀꯩꯝ ꯂꯩꯇꯦ ओके थमगंदे लोसंदे ꯂꯣꯠꯁꯟꯗꯦ ꯑꯩ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯦ ꯑꯩꯒ ꯂꯣꯏꯅꯕ ꯃꯤꯗꯗꯤ ꯑꯩ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯦ ओके अमा लेरे लोसंद्रे अनि सुबदा ꯍꯧꯖꯤꯛ ꯂꯣꯠꯇ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝꯅ ꯈꯪꯗꯕꯗ ꯃꯌꯥꯝꯅ ꯈꯪꯗꯕꯗ ꯐꯤꯂꯝ ꯀꯥꯡꯕꯨꯅꯗꯤ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯋꯥꯡ ꯃꯥꯜꯂꯦ ꯐꯤꯂꯝꯗ ꯑꯁꯦꯡꯕꯗ ꯌꯥꯝ ꯀꯟꯅ ꯋꯥꯡꯗꯕꯅꯦ अनि लेरे अहुम सुबा ꯑꯍꯨꯝꯁꯨꯕꯗ ꯑꯍꯨꯝꯁꯨꯕꯗ ꯑꯁ ꯂꯣꯏ ꯈꯪꯉꯝꯃꯅꯤꯅꯦ ꯑꯅꯤꯁꯤꯅ ꯌꯥꯍꯜꯂꯁꯤꯔꯥ ओके ꯑꯅꯤꯁꯤꯅ ꯌꯥꯍꯜꯂꯁꯦ ꯃꯊꯪꯁꯦ ꯈꯥꯕ ꯑꯦꯛꯇꯔ ꯑꯃꯗꯤ ꯑꯣꯏꯔꯦ ꯁꯤꯡꯒꯔꯁꯨ ꯑꯗꯨꯝ ꯀꯥꯕ ꯀꯥꯕ ꯑꯗꯨꯝ ꯑꯣꯏꯕꯤꯔꯤ ꯐꯨꯠꯕꯣꯂꯔ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯕꯤꯔꯤ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯄꯥꯝꯕꯅꯤꯅ ꯑꯍꯨꯝꯁꯤ ꯅꯠꯇꯕꯗ ꯂꯥꯏꯐꯇ ꯑꯣꯏꯒꯦꯅ ꯈꯜꯂꯝꯕ ꯅꯠꯇ꯭ꯔꯒ ꯈꯟꯕꯁꯦ ꯀꯔꯤ ꯀꯔꯤꯗꯤ ꯑꯣꯏꯕꯤ ꯑꯃꯈꯛ ꯍꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯥꯏꯐꯇ ꯁꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯦ ꯀꯥꯏ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯕꯤꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯑꯣꯏꯅꯤꯡꯉꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩ ꯑꯇꯣꯞꯄꯗꯤ ꯀꯌꯥꯁꯨ ꯈꯜꯂꯨꯗꯦ ꯏꯁꯩ ꯁꯛꯄꯒꯗꯤ ꯌꯥꯝ ꯄꯥꯝꯃꯛꯑꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯁꯦ ꯊꯣꯏꯗꯣꯛꯅ ꯈꯟꯗ꯭ꯔꯦ ꯊꯣꯏꯗꯣꯛꯅ ꯀꯌꯥ ꯈꯜꯂꯛꯇꯕ ओके सिंगर होइना आर्टिस्ट अम होइना दम लाइबसे गवर्नमेंट जॉब अमदी तौबा काइना वखंददि खल्ले अदो खल्ले हौजिकति अमु अदु सोमलोमदा दम चसलाबनिना अदु मथौसु थोइना खल्लु ताद्रे हाइतारे को ओके याम नुंगाइ अदो इसागी डायलॉग ओइबि याइ अतोप फिल्म एक्टर सिंगी डायलॉग ओइबि याइ अदुम निंगसन गनबा अदु चिंदे गाजु हेक तोइ तोइना थोकनबा खय कावगनदब डायलॉग अम खक गांबियु हाइतारगदि करी डायलॉग हाइबि डायलॉग ओइना दम हाइबिरो डायलॉग ओइना खय कावगनदब नुंगाइबा डायलॉग डायलॉग
ꯑꯇꯣꯞꯄ ꯑꯦꯛꯇꯔꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯑꯦꯛꯇꯔꯒꯤ ꯑꯣꯏꯔꯁꯨ ꯗꯥꯏꯂꯣꯛꯇꯤ ꯀꯩꯅꯣꯒꯤ ꯁꯤꯃꯥꯁꯨ ꯌꯥꯝ ꯌꯦꯡꯒꯟꯗꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯗꯥꯏꯂꯣꯛꯇꯤ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯗꯥꯕꯣꯅꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯝꯕꯁꯤꯅꯤ ꯂꯨꯔꯤꯁꯦ ꯑꯣꯀꯦ ꯑꯃꯈꯛ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯥꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯗꯥꯕꯣꯅꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯕꯣꯗꯤ ꯀꯩꯅꯣꯁꯤꯗ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯉꯣꯟꯗꯒ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯗꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯕ ꯀꯩꯅꯣꯝꯒ ꯇꯧꯕꯁꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯈꯨꯅꯤꯡꯒ ꯂꯣꯟꯅꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤꯗꯣ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯔꯥ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯥꯒꯤ ꯑꯗꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯌꯥꯝ ꯐꯖꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯗꯨꯝ ꯇꯣꯏꯅ ꯉꯪꯒꯟꯕ ꯏꯁꯩ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯏꯁꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯉꯪꯒꯟꯕꯤ ꯉꯪꯒꯟꯕ ꯏꯁꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯨꯝꯗꯣꯛꯈ꯭ꯔꯦꯁꯤ ꯃꯌꯥꯝ ꯉꯪꯉꯦ ꯏꯊꯟꯗ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯨ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕꯕꯨ 이품대 마이케이 ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯔꯦ ꯋꯥꯔꯤ ꯑꯃ ꯍꯧꯕꯒ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ ꯊꯦꯡꯅꯔꯔꯣꯏ ꯎꯅꯔꯔꯣꯏ ꯈꯟꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯃꯤꯂꯩꯒꯤ ꯁꯣꯔꯒꯤꯔꯥ ꯁꯣꯔ ꯐꯤꯂꯝꯒꯤꯅꯤꯀꯣ ꯌꯥꯝ ꯐꯖꯕ ꯑꯃꯔꯖꯤꯠ ꯂꯣꯏꯔꯦꯡꯕꯝꯅ ꯁꯛꯄ ꯃꯥꯅꯁꯨ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯖꯕ ꯃ꯭ꯌꯨꯖꯤꯛꯇꯤ ꯀꯩꯅꯣ ꯔꯥꯍꯨꯜꯒꯤꯔꯥ ꯑꯣꯀꯦ ꯑꯃꯔꯖꯤꯠꯅꯗꯤ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯀꯩꯅꯣꯒꯤ ꯈꯥꯕꯩ ꯈꯣꯟꯖꯦꯜꯗꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯥꯅꯩ ꯏꯁꯩꯁꯦ ꯑꯣꯀꯦ ꯃꯊꯪꯒꯤꯁꯤꯗꯤ ꯋꯥꯈꯟꯗ ꯂꯥꯛꯄ ꯑꯍꯥꯟꯕ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯋꯥꯈꯟꯗ ꯑꯦꯅꯤꯊꯤꯡ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯋꯥꯈꯜ ꯂꯥꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯋꯥꯍꯩ ꯑꯃꯅꯤ ꯄꯟꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯄꯜꯂꯛꯄ ꯃꯇꯝꯗ ꯀꯣꯛꯇ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯋꯥꯍꯩꯗꯣ ꯅꯠꯇ꯭ꯔꯒ ꯋꯥꯈꯟꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯨ ꯏꯁꯥꯒꯤ ꯏꯁꯩ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯀꯣꯛꯇ ꯀꯔꯤ ꯂꯥꯛꯄꯤ ꯀꯔꯤ ꯋꯥꯈꯜ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯊꯥꯕꯜꯒꯤ ꯆꯣꯡꯕꯒꯤꯗꯣ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯣꯀꯦ ꯊꯥꯕꯜꯒꯤ ꯏꯁꯩꯁꯨ ꯑꯣꯏꯕꯅꯤꯅ ꯃꯊꯪꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯒꯤ ꯑꯅꯤꯁꯦ ꯃꯥꯟꯅꯩ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯗꯨꯗꯤ ꯁꯦꯜꯐꯤ ꯁꯦꯜꯐꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯣꯀꯦ ꯑꯁꯨꯛ ꯊꯨꯅ ꯍꯥꯏꯕ ꯏꯁꯩꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯐꯥꯎꯏ ꯑꯁꯨꯛ ꯊꯨꯅ ꯇꯥꯕꯗ ꯕꯂꯥ ꯅꯤꯡꯁꯤꯡꯉꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯕꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯏꯁꯩ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯕ ꯍꯥꯏꯕ ꯏꯁꯩꯁꯤ ꯁꯤꯗ ꯃꯩꯈꯨ ꯋꯪꯗ ꯗꯥ ꯕꯣꯕꯤꯟ ꯅꯤꯡꯁꯤꯡꯉꯦ ꯑꯣꯀꯦ ꯕꯣꯕꯤꯟ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯏꯁꯩꯗꯨ ꯗꯥ ꯕꯣꯕꯤꯟ ꯑꯣꯀꯦ ꯃꯩꯈꯨ ꯋꯪ ꯋꯪꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯃ ꯈꯪꯅꯩ ꯑꯩꯈꯣꯏ ꯈꯥꯕꯒꯤꯁꯨ ꯕꯣꯕꯤꯟꯒꯤꯁꯨ ꯑꯣꯀꯦ ꯃꯊꯪꯒꯤꯗ ꯂꯥꯛꯆꯒꯦ ꯇꯥꯏꯇꯜ ꯑꯃꯈꯛ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯇꯥꯏꯇꯜꯗꯗꯤ ꯃꯥꯏ ꯃꯤꯡꯊꯣꯟ ꯑꯃ ꯄꯤꯕꯤꯕ ꯇꯥꯔꯦ ꯃꯥꯁꯦ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯅꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯌꯥꯝ ꯇꯞꯄ ꯃꯤꯅꯤ ꯋꯥꯠꯑꯦꯕꯔ ꯃꯤ ꯈꯔ ꯃꯃꯤꯡ ꯄꯟꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯗ ꯇꯥꯏꯇꯜ ꯑꯃꯃꯝ ꯄꯤꯕꯤꯌꯨ ꯈꯥꯕꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯑꯍꯥꯟꯕꯁꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯈꯥꯕꯒꯤ ꯁꯗꯥꯅꯟꯗ ꯀꯔꯤ ꯇꯥꯏꯇꯜ ꯄꯤꯕꯤꯅꯤꯡꯉꯤ ꯌꯥꯝ ꯃꯤ ꯌꯥꯝ ꯂꯣꯏꯅꯕ ꯍꯩꯕ ꯃꯤ ꯌꯥꯝ ꯂꯣꯏꯅꯕ ꯍꯩꯕ ꯀꯌꯥ ꯂꯥꯡꯒꯟꯗꯕ ꯃꯤ ꯑꯣꯀꯦ ꯃꯊꯪꯒꯤꯁꯤꯅ ꯑꯣꯖꯥ ꯔꯣꯕꯤ ꯃꯩꯇꯩ ꯇꯥꯏꯇꯜ ꯑꯃ ꯗꯥꯔꯣꯃꯤ ꯃꯥꯗꯤ ꯄꯨꯔꯥ ꯖꯤꯅꯤꯌꯁ ꯖꯤꯅꯤꯌꯁ ꯑꯣꯀꯦ ꯃꯊꯪꯁꯤꯅ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯄꯥꯝꯃꯤꯟꯅꯕ ꯀꯣ ꯑꯦꯛꯇꯔꯅꯤ ꯕꯤꯖꯨ ꯕꯤꯖꯨ ꯕꯤꯖꯨꯁꯦ ꯐꯖꯩ ꯑꯣꯀꯦ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥ ꯕ꯭ꯔꯗꯔ ꯑꯣꯏꯅ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯌꯥꯝ ꯇꯣꯏꯅ ꯄꯥꯝꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯕꯂꯥ ꯕꯂꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯦ ꯂꯩꯔꯔꯣꯏ ꯍꯥꯏꯗꯤ ꯐꯖꯕꯗ ꯑꯣꯀꯦ ꯕꯣꯕꯤꯟ ꯕꯣꯕꯤꯟ ꯐꯅꯤ ꯑꯣꯀꯦ ꯐꯅꯤ ꯑꯣꯀꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯆꯔꯒꯦ ꯃꯊꯪꯒꯤꯁꯤ ꯑꯣꯞꯁꯟ ꯆꯨꯁ ꯇꯧꯗꯣꯏꯅꯤꯀꯣ ꯑꯉꯥꯡ ꯑꯃ ꯁꯤꯕꯗ ꯆꯦꯟꯅꯕꯒ ꯆꯦꯟꯅꯗꯣꯏꯅꯤꯀꯣ ꯑꯉꯥꯡ ꯑꯃ ꯁꯤꯕꯗ ꯆꯦꯟꯅꯕꯒ ꯑꯍꯜ ꯑꯍꯨꯝ ꯁꯤꯕꯗ ꯆꯦꯟꯅꯕꯒ ꯀꯔꯝꯕꯅ ꯐꯩ ꯈꯟꯕꯤ ꯑꯉꯥꯡ ꯑꯃ ꯁꯤꯕ ꯆꯦꯟꯅꯕꯒ ꯑꯍꯜ ꯑꯍꯨꯝꯗ ꯁꯤꯕ ꯆꯦꯟꯅꯕ ꯑꯍꯜ ꯑꯍꯨꯝꯒꯤꯅ ꯐꯩ ꯑꯣꯀꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯥꯝ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯑꯃꯅ ꯑꯃꯒ ꯐꯣꯂꯣ ꯇꯧꯅꯕ ꯐ꯭ꯔꯦꯟ ꯑꯣꯏꯅꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯐ꯭ꯔꯦꯟꯁꯨ ꯑꯣꯏꯅꯕ ꯅꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯒꯗꯤ ꯐꯣꯂꯣ ꯇꯧꯅꯕꯀꯣ ꯐꯣꯂꯣ ꯇꯧꯅꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯆꯪꯉꯒ ꯇꯣꯏ ꯇꯣꯏꯅꯒꯗꯤ ꯍꯦꯛ ꯆꯦꯛ ꯇꯧꯕ ꯑꯗꯨꯝꯕ ꯃꯤꯁꯛꯁꯦ ꯀꯅꯥ ꯑꯣꯏꯕꯤ ꯑꯩꯅꯒ ꯑꯩꯅ ꯆꯪꯉꯒ ꯍꯦꯛ ꯆꯦꯛ ꯇꯧꯒꯟꯕ ꯍꯥꯏꯇꯥꯔꯦ ꯆꯪꯉ ꯆꯦꯛ ꯇꯧꯕ ꯁꯔꯨꯛ ꯈꯥꯟꯅ ꯃꯌꯥꯝ ꯆꯦꯛ ꯁꯥꯔꯨꯛ ꯇꯧꯋꯦ ꯈꯥꯟꯁꯦ ꯆꯦꯛ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯅꯨꯄꯤꯗꯗꯤ ꯑꯩ ꯀꯌꯥ ꯆꯦꯛ ꯇꯧꯗꯦ ꯆꯦꯛ ꯇꯧꯗ꯭ꯔꯦ ꯃꯔꯛꯇꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯥꯟꯗ ꯁꯨꯝ ꯌꯦꯡꯉꯨꯕ ꯌꯦꯡꯉꯨꯕ ꯑꯣꯀꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯐꯇ ꯇꯣꯡꯕ ꯃꯇꯝꯗ ꯂꯤꯐꯁꯦ ꯃꯔꯛꯇ ꯌꯥꯗꯗꯅ ꯄꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯕꯨ ꯂꯤꯐ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯃꯤ ꯑꯅꯤꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯃꯤ ꯑꯅꯤꯈꯛꯀ ꯂꯦꯞꯃꯤꯟꯅ ꯇꯥꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯂꯦꯞꯃꯤꯟꯅ ꯇꯥꯔꯦ ꯂꯤꯐꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯌꯥꯔꯣꯏꯗꯣꯔꯤ ꯂꯦꯞꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯤ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟ ꯑꯗꯨꯒ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯅꯤꯁꯤꯒ ꯈꯥꯕꯒ ꯂꯤꯐ ꯑꯃꯗ ꯄꯨꯡꯈꯥꯏ ꯑꯃ ꯂꯦꯞꯃꯤꯟꯅꯗꯧꯔꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯤꯒꯅꯤ ꯑꯩꯅ ꯁꯥꯒꯗꯕ ꯋꯥꯔꯤ ꯃꯣꯏꯅꯤꯗ ꯀꯔꯤꯕꯨ ꯁꯥꯎꯅꯤ ꯑꯍꯟꯅꯤ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯃꯥꯏ ꯇꯧꯕꯤꯔꯤꯅ ꯍꯪꯕ ꯅꯣꯂꯦꯖꯇꯨ ꯂꯩꯔꯔꯣꯏ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩ ꯀꯌꯥꯁꯨ ꯈꯪꯗ꯭ꯔꯤ ꯑꯣꯀꯦ 24 ꯑꯥꯋꯔꯁꯀꯤ ꯅꯣꯡꯃ ꯈꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯒꯣꯗ ꯑꯣꯏꯕꯒꯤ ꯇꯟꯖꯥ ꯐꯪ ꯇꯥꯔꯒꯗꯤ ꯅꯣꯡꯃꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯕꯨꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯧꯗꯕꯤꯗ ꯑꯃꯈꯛ ꯑꯐꯕ ꯑꯃꯈꯛ ꯇꯧꯔꯝꯒꯦ ꯈꯟ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯃꯈꯛ ꯇꯧꯔꯝꯒꯦ ꯈꯟ ꯇꯥꯔꯒꯗꯤ ꯑꯃꯈꯛ ꯇꯧꯕꯤꯌꯨ 24 ꯑꯥꯋꯔꯁꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤ 24 ꯑꯋꯥꯔꯁꯤꯗ ꯑꯩꯅ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯅꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯤꯔꯝꯃꯨ ꯀꯨꯁꯤ ꯑꯃ ꯑꯩꯒꯤ ꯍꯦꯛ ꯇꯧꯕꯤꯔꯝꯃꯨ ꯀꯨꯁꯤ 24 ꯑꯋꯥꯔꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤꯁꯤꯗꯤ ꯑꯗꯨꯗꯤ ꯌꯥꯝꯗꯤ ꯂꯩꯅꯤꯍꯦ ꯑꯃꯈꯛꯇꯪ ꯇꯧꯕꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯇꯧꯕꯗꯤ ꯄꯥꯝꯅꯤ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯅꯗꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯖꯒꯥ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤ ꯂꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯔꯥ 24 ꯑꯋꯥꯔꯁꯦ ꯑꯩꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯣꯏꯔꯒꯗꯤ ꯃꯤꯒꯁꯦ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯥꯟꯕ ꯖꯒꯥ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ ꯑꯣꯀꯦ ꯌꯥꯝ ꯅꯥꯟꯕ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯂꯝ ꯑꯃ ꯃꯤꯒꯁꯤꯅ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯍꯟꯕ ꯃꯤꯒꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯂꯣꯏ ꯅꯥꯟꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯍꯩꯅꯤꯡ ꯊꯣꯛꯑꯁꯨ ꯒꯥꯔꯤꯗ ꯂꯪꯊꯣꯛꯄꯤ ꯍꯦꯛꯇ ꯂꯪꯊꯣꯛꯏ ꯌꯥꯝ ꯐꯖꯗꯦꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯚꯥꯞ ꯌꯥꯝ ꯇꯥꯕ ꯋꯥꯈꯜ ꯌꯥꯝ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯣꯜꯍꯜꯂꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯌꯥꯝ ꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯎꯐꯨꯟ ꯅꯨꯡ ꯌꯥꯝ ꯊꯥꯡꯗꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯣꯀꯦ ꯌꯥꯝ ꯅꯥꯟꯕ ꯂꯝ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯂꯝꯗꯨꯗ ꯅꯠꯇꯦ ꯃꯤꯗꯨꯁꯨ ꯌꯥꯝ ꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯃꯣꯠꯄ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯃꯣꯠꯄ ꯆꯦꯟꯗꯕ ꯃꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯣꯀꯦ ꯔꯦꯄꯤꯗ ꯐꯥꯏꯌꯔꯒꯤ ꯀꯣꯏꯁꯟꯁꯤꯡ ꯌꯥꯝꯅ ꯐꯖꯅ ꯈꯨꯝꯕꯤꯔꯦ ꯃꯊꯪꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯈꯥꯕꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯈꯥꯕꯒꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯐꯤꯂꯝꯗꯕꯨ ꯑꯣꯏꯔꯣ ꯏꯁꯩꯗꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯀꯔꯤ ꯂꯩꯕꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯊꯣꯛꯂꯛꯀꯗꯕꯗ ꯁꯦꯜꯐꯤ ꯂꯩꯔꯦ ꯐꯤꯂꯝꯗ ꯁꯦꯜꯐꯤꯗꯤ ꯀꯨꯏꯔ ꯃꯥꯜꯂꯦꯀꯣ ꯀꯨꯏꯔꯦ ꯅꯝꯈꯤꯕꯁꯦ ꯑꯗꯣ ꯔꯤꯂꯤꯁ ꯔꯤꯂꯤꯁ ꯇꯧꯗꯕ ꯑꯗꯒꯤ ꯑꯩꯒꯤ ꯁꯥꯏꯒꯤ ꯍꯦꯔꯣ ꯂꯩꯔꯦ ꯑꯩꯒꯤ ꯁꯥꯏꯒꯤ ꯍꯦꯔꯣ ꯅꯤꯡꯊꯧ ꯂꯩꯔꯦ ꯑꯗꯒꯤ ꯑꯣ ꯑꯄꯪ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅ ꯅꯝꯕ ꯂꯣꯏ ꯂꯣꯏꯔꯦꯀꯣ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯝꯕ ꯔꯤꯂꯤꯁ ꯇꯧꯕꯗ ꯈꯔ ꯉꯥꯏꯔꯕ ꯋꯥꯠꯄꯁꯨ ꯋꯥꯠꯄꯁꯨ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯦꯜꯕꯝꯗꯤ ꯑꯃꯅꯤ ꯑꯍꯨꯝꯃꯨꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯑꯣꯀꯦ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯑꯗꯨ ꯏꯁꯥꯅ ꯁꯛꯄ ꯏꯁꯩꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯍꯟꯗꯛ ꯑꯃ ꯗꯥꯔꯣꯃꯤꯅ ꯔꯣꯃꯤ ꯃꯩꯇꯩ ꯑꯩ ꯗꯥꯔꯣꯃꯤ ꯃꯩꯇꯩꯅ ꯌꯥꯝ ꯐꯖꯕ ꯃꯌꯦꯛ ꯏꯔꯦ ꯔꯣꯃꯥꯟꯇꯤꯛ ꯔꯣꯃꯦꯟꯇꯤꯛꯅꯦ ꯀꯥꯏꯅꯕꯒꯤ ꯌꯥꯝ ꯐꯖꯩ ꯃꯌꯦꯛꯇꯣ ꯎꯕꯗꯁꯨ ꯑꯩꯈꯣꯏꯐꯥꯎꯗ ꯈꯪꯅꯤꯡꯕꯅ ꯍꯪꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯣ ꯔꯥꯍꯨꯜ ꯕ꯭ꯂꯨꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯁꯛꯄꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯨꯝꯖꯅꯤꯡꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯨꯝꯁꯟꯕꯁꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯑꯣꯜ ꯏꯟ ꯋꯥꯟ ꯑꯣꯏꯈ꯭ꯔꯅꯦꯅ ꯑꯗꯨꯒ ꯏꯁꯩꯁꯦ ꯍꯧꯔꯛꯄꯗ ꯑꯩꯒ ꯔꯣꯁꯟꯒ ꯑꯩꯅ ꯃꯌꯦꯛꯁꯦ ꯎꯕꯗꯗꯤ ꯔꯣꯁꯟꯗꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯅ ꯈꯔ ꯀꯥꯏꯅꯕꯒꯤ ꯇꯧꯕꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯃꯥꯁꯦ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯇꯥꯟꯅꯩꯕ ꯃꯌꯦꯛ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯁꯩꯁꯤ ꯅꯪ ꯀꯨꯝꯃꯣ ꯑꯩ ꯁꯛꯑꯒꯦ ꯑꯩꯈꯣꯏ ꯇꯧꯔꯒ ꯅꯝꯕꯁꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯨꯏꯗ꯭ꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯗꯦꯠ 7ꯗ ꯅꯝꯃꯦ ꯗꯦꯠ 6ꯀ 7ꯒ ꯀꯩꯅꯣ ꯅꯝꯃꯤꯁꯤ ꯏꯁꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯈ꯭ꯔꯦ ꯑꯣꯀꯦ ꯏꯁꯩꯁꯨ ꯅꯝꯕ ꯂꯣꯏꯔꯦ ꯏꯁꯩꯗꯤ ꯍꯥꯟꯅ ꯀꯨꯏꯔꯦ ꯍꯥꯟꯅꯗꯤ ꯅꯝꯕ ꯂꯩꯔꯕꯅꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯔꯥꯍꯨꯜꯗ ꯇꯧꯔꯒ ꯑꯣꯀꯦ ꯑꯗꯣ ꯍꯟꯗꯛ ꯈꯛ ꯂꯣꯏꯔꯛꯄ ꯏꯁꯩꯁꯦ ꯑꯣꯀꯦ ꯏꯁꯩꯁꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯕ ꯂꯣꯏꯔꯦ ꯁꯤꯁꯨ ꯊꯣꯛꯂꯛꯑꯅꯤ ꯈꯔ ꯂꯩꯔꯗꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯣꯀꯦ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯁꯤꯒꯤ ꯇꯟꯖꯥ ꯂꯧꯔꯒ
ꯃꯇꯦꯡ ꯈꯛ ꯇꯤꯖꯔ ꯑꯣꯏꯅ ꯇꯤꯁ ꯇꯧꯔꯝꯕ ꯌꯥꯕ꯭ꯔꯥ ꯃꯇꯦꯡ ꯈꯛ ꯇꯧꯕꯤꯔꯣ ꯃꯇꯦꯡ ꯍꯥꯏꯗꯤ ꯁꯤꯁꯤꯗ ꯀꯩꯅꯣꯝꯃꯗ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅꯗꯤ ꯊꯝꯅꯤꯡꯉꯦ ꯃꯌꯦꯛꯇꯤ ꯍꯥꯏꯔꯝꯒꯦ ꯑꯣꯀꯦ ꯃꯌꯦꯛ ꯃꯌꯦꯛ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯁꯦ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯈꯨꯅ ꯅꯣꯡ ꯑꯣꯏꯂꯒ ꯍꯩꯊꯔꯛꯑꯁꯨ ꯀꯣꯛꯄꯗꯤ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯃꯤꯅꯝꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯌꯥꯝ ꯁꯥꯊꯤꯕ ꯃꯌꯦꯛꯅꯦ ꯌꯥꯝꯅ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯐꯖꯩ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯅ ꯐꯖꯔꯝꯃꯅꯤ ꯏꯁꯩꯁꯤ ꯑꯗꯨꯅ ꯏꯁꯩꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯁꯁꯄꯦꯟꯁꯇ ꯊꯝꯖꯔꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣꯗꯤ ꯌꯥꯝ ꯊꯨꯅ ꯔꯤꯂꯤꯁ ꯇꯧꯗꯣꯔꯕꯅꯤꯅ ꯑꯗꯨꯗ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏ ꯈꯥꯕꯅ ꯊꯝꯕꯤꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯥꯕꯒ ꯉꯁꯤ ꯎꯅꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯕꯒꯤ ꯇꯟꯖꯥ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯈꯥꯕꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯨꯄꯔ ꯗꯨꯄꯔ ꯍꯤꯠ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯐꯤल्म ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯤꯁꯁꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗ ꯄꯤꯖꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯟ ꯅꯥꯎ ꯏꯠꯁ ꯂꯤꯛꯂꯥ ꯇꯥꯏꯝ ꯂꯤꯛꯂꯥꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯆꯝꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯑꯩꯈꯣꯏ ꯈꯥꯕꯗ ꯇꯝꯖꯒꯦ ꯑꯩꯈꯣꯏ ꯂꯤꯛꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯤꯐ ꯍꯦꯝꯄꯔ ꯑꯃꯗꯤ ꯚꯥꯎꯆꯔꯁꯦ ꯑꯩꯈꯣꯏ ꯈꯥꯕꯗ ꯄꯤꯖꯒꯦ ꯈꯥꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯁꯤꯅ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯦꯜ ꯑꯥꯏ ꯗꯤ impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ www.facebook.com/impactvmanipurda join tꯧꯕꯤꯔꯒ comment amadi feedback tabirappa yagani. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Nongthombam signing off.